Kuki singsu mai magi thawai kallaga chelhoro haina Kuki student organization Sadar Hills ki magi dagi khangal lakhare hairi aduga ichinau mayam pausigi mamangda asigi photo se ana yengbiu asi Kuki terrorist illegal immigrants Kuki terrorist singna khairi ba senbhamni lupa kaya kaya no khairi bese yengu asi India manungdani India gi wangmada nate asigumba thabak thawong chathari ba Kuki terrorist illegal immigrants sing sigi mathakta leiriba khoi central government na action lobam thokpar thokta brai bese central government gi mathakta asum asi wahang oina hangjarage ado Kuki singna yamna aphau sajaruba akhoi nagai chanau singi mathakta ado hoji Kuki singdo nangi thawai kallaga chelhoro aina Kuki student organization Sadar Hills ki mage dagi khangal lakhare hairi pause tami nagisi aduga makha na phom kharaga thamjarage Senapati district the labor Kuki sing mafam the thadok nova Kuki student organization Sadar Hills na khangal lakhre Senapati district the labor Kuki furuki mio sing amadi Kuki student sing Senapati thadok naba amadi education marketing medical gamadi lena bathabak sing matam kharagi oina Senapati district the chattanaba Kuki student organization Sadar Hills na thadok pasero lamna khangal lakhre zero aduga ichanau mayam yamna luraba paw amana ngarang khulai lupa lakh karor tarba khulai kayama pairaga Kuki singna Christmas celebrate tawbagi ngarang video kayama thagalai aduga moina pairiba khulai mayam do Kuki singda kanana piri banaba Kuki singna kadai dagi leiri banaba adu paisa mayam do kadai dagi noaba aduga ain kaina Kuki singna khairiba lupa lakh asugumba paisa khairiba mayam se central government asi Kuki singna chathariba asugumba sengai tungai se thinmam thokpra thoktabra aduga Kuki singna openly media da asok tangraba khulai uthopa ngamagadi moigi masada hoji khulai kyamok yamna leiramgane base leiriba ekoi central government na Kuki na laita bampham singda koming changhan mam thokpra thoktabra ise asi leiriba central government da khajitang pukning chinghenjage aduga hojik nagai chanau singna thoiba chefong hisu mayam taminasi aduga Kuki singna hojik moigi Kuki punamak Senapati dagi thoklo waina hairi base ase Kuki singi amuk anoba kari plan oiramdori bano Kuki singna asumaina Chusanpur da khangde leiriba maitai gi akhoi gi hana leiramba mafam sing dagi Kuki punamak hana chen kharaga akhoi di isam chamna lehobaina khangda baina maitai gi mathakta landa gi bani aduna hojik amuk Senapati da leiriba Kuki punamak thoklo hairi base asisu Kuki gi anoba kari lalong oiramdori bano base khandaminasi Senapati ki naga taba mafam singdagi Kuki sing sat kro afafata tholaglabadi daita lawroi haina Senapati student association na khangan kre aduga Kuki noi ki bore ha naga da ka ho hawruraga khoi naga ichinau singse phadi yam phabani ko ado noina afau sajaluraga hojikti karira noina leiriba Kuki punamak chelo haina Kuki student organization Sadar Hills ki magai dagi khangal laise aduni Mina ina mapu saba yade abodoko uchi masa noina yamna kalla mare khanbodo uchi na kanna kyam kandori bano abodo adu kauganu ado amukamu pause taminasi pari mom channel sibu yengbiriba mayam puno pui kai khumnajari isinau mayam Kuki na lan hodringe gi khani mamangda chieng hawai chengwai rasan je aduki mating moina leisan giaba ado akhoi di isam chamna nagai chinau akhoi maitai leiriba akhoi yelowi mayam san icham chamna khallu banina karisu khallu deba adumaina moidi hana dagi thorang tawsalga pochai singja leisan na maitai na leiba mafam akhoi leiriba yelowi yamna leiba mafam dagi moise khara chenthoga adumaina moise thorang tawhibna do hojika muk hojiki Senapati dagi Kuki loina thoklo oina hairi base moi ki na hairam oiram basu yayaba adu oiraga su amuk kari plan oiram doina base asisu khandabam thok praina aina wafam khatang thamjarak paniaba aduga ichanau mayam Sadar Hills na thadok pasero lamna khangal lakhre zero sina makha taduna hai Kuki volunteer singna Senapati district student association SDSA ge executive member amabu phurakhi haba thodok aduga mari lena na kotu amadi NPO na nakalani gi marakta wali sana kibadu positive oiba result phangkhidabana Manipur Naga Senapati district amadi the Kuki kang with district ani gi marakta understanding ama laitriba phawwa Kuki singi safety amadi security concern gi yenglaga khongthang asi local pani haina zero da palle ningsingba yabadi haukibu namit kharani asida Kuki phuruk ki miyoi singna naga isil nau singi mathakta phu saibagi thabak tatana sathaduna lakhibani Manipur pumba total
करीगिनो कुकी सिंगना इंडिया दा तौनिंग बा तौदोरी बसे इंडिया की रूल लेरी बनी लो लेरी बनी लो की वांग काइना रूल दा चनबा यादबा अदुगुंबा थबक थवोंग कयाम कुकी सिंगना चथारी बसे उना लेरीबा सेंट्रल गवर्नमेंट अमदी स्टेट गवर्नमेंट ना अथुबा मतमदा कुकी सिंगसिगी मथक्ते एक्शन करिगी लौखट पीद्रिनोबा अदुगा कुकी सिंगना आइन काइना लुपा लाख लाख खाई बसे असिसिना इंडिया की मथक्ता कुकी सिंगना लांदाबनियाबा अदुदुना मतिक चाबा खुलाई कयामा लेरी बनेबा मोइना खुलाई लेरी बसे कदाई देनो असि हुजि फाउना फागत पिदिसे करिगिनोबा ड्रोन बॉम्बिंग तोरेंसो मांगसो खंगना लेग्रबनी मोइदा मपानोंदगी मोइदा मतेंग बिसले हेबसे मीडिया कयामादसो न्यूज कया चैनल कयामादसो फोंग्रबनेबदो ngasi जो भावदा कुकी सिंगना तौनिंग तौरिबसिगी मथक्ता एक्शन लौखट पिदबसे करिगिनो वांगजे सिमा हंगजेग्याबा अदुगा अमुकमु कुकी सिंगना ngasisu maitai da landarba lepte nagai chnaw singda phuba seiba lepte asigi siga leiriba central government na karigi kuki singi mathakta irang sogotli banwaina kuki singi mathakta karigi action lokhat pidri no ba aduga asumaina kuki singna ngasi maitai da tanna lup khuding makta khana ba hauja leiba asigumba kuki terrorist illegal immigrants sing sigi moina tawriba terrorism ki thabak thawong kaya ase mamang da su kaya ma proof pigrabani kuki singna terrorist ki thabak thawong chathai abase asi khangna karigi kuki singbu hoji fauna terrorist ne na lauthop pidri no ba central force da su kuki singna landa ba leikhare aduga leiriba ekoi gi manipur gi cm gi convoy matak da su kuki singne attack to ba leikhare maitai gi pikliba angang sahi phadriba tha mari manga ta phajariba angang dagi yauraga nupi angang bhauna tamthi na hatkhiba adugumba terrorism ki thabak thawong tawba kaya da kuki gi mla minister singna support tawbegi support tawbagi wangang kaya ma thokhiba leigare facebook user nipa duna so openly haigiba leigare asugumba kaya ma proof pina leigara banaba adu leibi haina loiraba khangna loiraba adugumba kuki terrorist sing karigi hojik fauna phabidri bnaba aduga kuki da ngasi phawde cheirak piraga asigumba se india da chatnaba yade haina ngasi phaw india government na kuki singi mathakta haibidri base karigi noba adu ichinaw mayam hojik kuki singna naga ichinaw bu ki badagi sanapati thadoga chelo hairira natragana amuk kari anoba kari lalong sanari banwa base asi khajitang khandaminasi aduga ngarang su kuki singna maitai gi mathakta landarakpada moigi kuki ahum amasu kuland fangkhary haina adugi pausu mayamasu khangamani asumaina kuki singna mafam khodimakta landaba lepte ngasi su kuki singna drone tawraga bomb tawraga matik chaba nongmai khulai kaya ma pairaga maitai micham gi mathakta micham kaya gi mathakta moina landaya base central government state government kuki singi mathakta karigi chap chap action lobidrina wahang se simatang hangjage aduga leiriba khoi central government state government gi pukning chingjen jaraga asiguma kuki terrorist illegal immigrants singna terrorism gi thabak thawong chathari base kuki singbo athuba terrorist ne na lauthok piraga terrorist singjigi mathakta chap chap action legal action lokhat kadaba lokhat pio wafam se simatang haijage doi chinaw mayam video se ngasi gi di matang siga loisan jarage video siga soira yaukhiba kya lerega sungakpi waina pari mom channel na yengbiriba mayam puna ke famda ikok nonjari kanglei pakna yai phare ibudo pakhang mana yai phare Senapati ki naga area da kuki sathok sasin tawdana ba section wa thamkhre Senapati district ki naga na khundaba mafam sing da leiriba kuki singna naga na taba mafam sing sathok sasin tawdana ba SAC Senapati Action Committee na section wa thamkhre SDSA Sada Hills na Adropa Zero Lamana Kangan Lakre, Zero Sinamaka Taduna High, Kuki Volunteer Singna, Senapati District Student Association, SDSA, Executive Member Amabu, Puraki have a Todo Adugamari Lenana, Kotu Amadi NPO na Nakalanigi Marakta, Walisana Kibado, positive over result from Kidabana, the Manipur Naga Senapati District Amadi, the Kuki Kang, with District Anigi Marakta, understanding Amalated Bapawa, Kuki Singi, safety Amadi security concern Gi Yanglaga, Kongtang as the local Haina, Zero to the Pale. Ningsing bayabadi haukibu namit kharani sida kuki phuruki miyosingna naga isil nausingi mathakta phu saibagi thabak tatna sathaduna lakhibani Manipur pumba total kuki singna naga mahairoi lup amagi lusingba sing phurakpagi phong saringaida naga ge imung amagi miyosing laima khongda army amadi kuki volunteer na phudaragwe hari
CM na phongdokre Kangpokpi district ki gamgi faida kuki militant singna check post hangduna asat ong tawba singda apan ba pire haba wafam asi sumba taragade haidiba check post singa du taktokani haina sem minister nongthoma bile na paumi singda phongdokre